ꯅꯪ ꯑꯩ ꯀꯣꯝꯂꯥ ꯂꯩꯔꯣꯏ ꯂꯩꯔꯛꯇ꯭ꯔꯤꯕꯀꯣ ꯐꯪꯗ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯍꯥꯏꯖꯤꯜꯂꯨ ꯑꯗꯣ ꯑꯩ ꯑꯝꯇ ꯍꯥꯏꯖꯤꯟꯒꯦꯕ ꯃꯉꯣꯟꯗ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯂꯞ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥꯏ ꯄꯨꯡ 5ꯃꯨꯛ ꯇꯥꯔꯦ ꯑꯩ ꯂꯥꯏꯗꯨꯛ ꯀꯔꯤ ꯀꯔꯥ ꯊꯥꯅ ꯈꯣꯠꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟꯗꯕꯨꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯔ ꯍꯥꯏꯈꯤꯕꯀꯣ ꯉꯁꯤꯁꯦ ꯑꯩ ꯀꯣꯝꯂꯥ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯀꯣꯝꯂꯥ ꯂꯩꯔꯣꯏꯅꯀꯣ ꯑꯗꯣ ꯃꯥꯛꯁꯦ ꯀꯣꯝꯂꯥ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯔꯛꯇꯕ꯭ꯔꯥ ꯌꯦꯡꯁꯦ ꯉꯔꯥꯡꯁꯨ ꯇꯞꯄꯅꯦ ꯉꯔꯥꯡꯗꯤ ꯃꯥ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯑꯃꯨꯛꯀ ꯇꯞꯄꯅꯦꯕꯀꯣ ꯂꯩꯔꯣ ꯍꯥꯏꯅꯅꯦ ꯑꯗꯣ ꯃꯥꯛꯁꯦ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯔꯛꯇꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯃꯌꯥꯝ ꯂꯩꯔꯛꯇ꯭ꯔꯗꯤ ꯉꯁꯤꯗꯤ ꯂꯥꯟꯅ ꯆꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯦꯕꯀꯣ ꯑꯩꯁꯦ ꯀꯩꯅꯣꯝ ꯆꯥꯅꯤꯡꯃꯟꯒꯤꯅ ꯉꯥꯎꯗꯅꯅꯦ ꯃꯗꯔ ꯍꯣꯔꯂꯤꯛꯁꯦ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯆꯥꯕ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒ ꯑꯩꯅꯀꯣ ꯁꯤꯗꯩꯁꯤꯒ ꯑꯩꯅ ꯁꯤꯒꯤ ꯕꯤꯁꯀꯨꯠꯁꯦ ꯆꯥꯅꯤꯡꯉꯛꯇꯅꯅꯦ ꯑꯩ ꯁꯤꯁꯦ ꯑꯁꯤꯁꯦ ꯑꯃꯗ ꯂꯨꯄꯥ 5 ꯄꯤꯌꯦ ꯑꯩ ꯁꯤꯒꯤ ꯄꯣꯞꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯃꯅꯨꯡꯗ ꯑꯊꯨꯝꯕ ꯌꯥꯎꯋꯦꯕꯅꯦ ꯁꯤꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦꯅ ꯑꯩꯅ ꯀꯩꯅꯣꯈꯛ 4ꯈꯛ ꯂꯧꯔꯦ ꯁꯨꯃꯥꯏꯅꯀꯣ ꯁꯤ ꯆꯥꯔ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯅꯤ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯍꯥꯎꯃꯟꯒꯤꯅ ꯑꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯃꯥ ꯆꯥꯅꯕꯩ ꯊꯝꯕꯤꯔꯒꯦ ꯑꯅꯤꯈꯛꯁꯦ ꯅꯪ ꯑꯩ ꯀꯣꯝꯂꯥ ꯂꯩꯔꯣꯏ ꯂꯩꯔꯛꯇ꯭ꯔꯤꯕꯀꯣ ꯍꯪꯒꯅꯤ ꯀꯣꯝꯂꯥꯕꯨ ꯁꯣꯔꯒ ꯊꯝꯃꯝꯃꯤꯔꯣ mẹ Pitu pingna ure thal Ninguém na tinda Yang sudah bilang na tinda Komla Mama Không để xô cái khi coi bạn ngà của coi bạn Khâu răng ngày giờ có komla là komla đấy komla क्या पिए जरा क्या पिए क्या वो क्या पिए 80 है komla लाए चाथो गया मा मैं माई komla से हाउ ब्रेंगे चाव दिया हम चाव हाउ दो दी मारी माई से हाउ जड़ी कम thùng bia Hòa bây giờ thì ngá tăng đây là đúng chặt không được thuộc hành Ado ma'am ai husband gi daily routine ne ko ma halakpaga hana hisab hana tawdoine engona kawrani lao nang kai da leige hisab tawminar se na ko ado hisab ma tawda bada ma'am akhoi gi loss ni dana ko aduna hujik hisab tawri 15 minutes later Uru bakudi ngawi uru bakudi ngai Ma'am ai sige din le na leire ma somda kanna hisab tawri halakpagi Ma hisab tawbadane Kok ngawan gina ko pung ama changdoni ma hisab se adodi ai chaksang da changage aduga kai kai tawba yaba yengursi ko ngasai Ma'am ngang se akhoi jung manakta isai program ta uyabane aduga iduga akhoi gi truck na akhoi kaka wai gi pochai kari kara thinbiru ba ko adugi ngasi kaka na nga chara ama chaw ani smain to ga pirak pane ba ko ado nga makok su yawe aidi nga makok se am pamje ba ko nga makok se ai gi tare ado Sini ma'am truck labagi kana bai se nong phadok su nga chara ama chaba phangi do kind swari do ado mama la ga yeng asi ma'am nga toy thong do ya traga nga matum thong do le jeng asi thong ba thak gi di ma'am ai hapchara roi ge 2 hours later ma'am adu di ai chaba hujara ge ado ai khara kan ngang ge ba ko ma'am su dum tan ba gi ne ado ma'am se leire yong chaki magi makok to magi lei do aduga aluga aduga fadigom tawga duman metpane ko ai se siam pamje bane aduga se leire koi nga toy se ko maman thongbi bane ngasidi ado ai chak se leire chak se anu bi lawja dre kai ngani ai sanda da ai husband o ma do ngasi hadi thamag yam chinnane ma se ngasi nungthin do chak to cha dre ba ko aduna magi ngasai nga thongbaga aduga iron baga do ai cha thoe aduna ai se chak khara lam dre ba ngasi se aduna mama wadi chak to khare ai nga halai dum cha ge na ko Adugi
ꯅꯨꯡꯗꯥꯡꯅꯤꯅ ꯑꯃꯨꯛ ꯆꯥꯛ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯇꯨꯝ ꯉꯝꯃꯣꯏꯗꯣꯏꯕ ꯍꯧꯕ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯌꯦꯟ ꯀꯔꯤ ꯀꯔꯥꯗꯣ ꯆꯥ ꯌꯥꯗꯕꯅꯤꯅ ꯉꯥꯇꯣꯏꯁꯤꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯦ ꯑꯗꯣ ꯀꯌꯥꯝꯕꯨꯗꯤ ꯍꯥꯎꯋꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯣꯟꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯗꯣꯟꯆꯥꯗꯣ ꯃꯣꯏꯗꯁꯨ ꯉꯥꯇꯣꯏ ꯊꯣꯡꯕꯅꯤꯅꯀꯣ ꯉꯥꯇꯣꯏ ꯇꯦꯡꯀꯣꯠ ꯑꯃ ꯄꯤꯈ꯭ꯔꯦ ꯃꯣꯏ ꯏꯉꯥꯡ ꯂꯩꯕꯅꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯇꯤꯜꯍꯧ ꯆꯅꯝꯅꯒ ꯊꯣꯡꯕꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯑꯗꯨꯅ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯅꯕ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯩꯗꯤꯀꯣ ꯍꯟꯗꯛꯁꯦ ꯌꯦꯟ ꯊꯣꯡꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯇꯤ ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯂꯩꯔꯕꯅꯤꯅ ꯁꯥ ꯀꯔꯤ ꯀꯔꯥꯗꯣ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩ ꯍꯥꯏꯗꯤ ꯄꯨꯔꯥ ꯕꯦꯟ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯍꯁꯕꯦꯟꯅ ꯆꯥꯔꯅꯨ ꯌꯦꯟ ꯀꯔꯤ ꯀꯔꯥ ꯆꯥꯔꯅꯨ ꯍꯥꯏꯅꯀꯣ ꯑꯗꯣ ꯈꯪꯗꯦ ꯅ꯭ꯌꯨ ꯏꯌꯥꯔ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯍꯥꯏꯅꯕ ꯂꯩꯗ꯭ꯔꯅꯦ ꯐꯪꯗ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯍꯥꯏꯖꯤꯜꯂꯨ ꯍꯥꯏꯗꯣ ꯑꯗꯣ ꯑꯩ ꯑꯝꯇ ꯍꯥꯏꯖꯤꯟꯒꯦꯕ ꯃꯉꯣꯟꯗ ꯅ꯭ꯌꯨ ꯏꯌꯥꯔ ꯃꯇꯝꯗ ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯥ ꯖꯥꯔꯗꯤ ꯖꯥꯔꯛꯑꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯂꯩꯕꯅꯤ나 ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯐꯦꯁ ꯇꯧꯕꯅꯤꯅ ꯃꯥ ꯖꯥꯔꯛꯑꯣꯏꯕꯀꯣ ꯖꯥꯔꯛꯇ꯭ꯔꯁꯨ ꯍꯥꯏꯗꯤ ꯂꯦग ꯄꯤꯁ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯆꯥꯖꯒꯦ ꯀꯥꯏꯅ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯖꯥꯔꯛꯄ ꯅꯦꯛꯁ ꯃꯌꯥꯝ ꯑꯗꯨꯗꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯕ꯭ꯂꯣഗ് ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯩꯒꯤ ꯅ꯭ꯌꯨ ꯏꯌꯥꯔꯁꯦ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕꯗꯣꯀꯣ ꯃꯌꯥꯝ ꯉꯥꯇꯣꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯄꯨꯔꯥ ꯉꯥꯇꯣꯏꯁꯦ ꯆꯥꯔꯒꯀꯣ ꯌꯦꯟ ꯊꯣꯡꯕꯒ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯠꯇ ꯃꯌꯥꯝ ꯈꯔ ꯆꯥꯡ ꯆꯠꯄꯤꯈꯤꯕ ꯍꯥꯏꯅ ꯂꯥꯏ ꯑꯝꯇ ꯈꯣꯏꯔꯝꯃꯣ ꯃꯌꯥꯝ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯀꯩꯁꯨꯝ ꯆꯥꯕ ꯌꯥꯗ꯭ꯔꯦꯕ ꯅꯨꯡ ꯂꯩꯕꯁꯤꯅꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯠꯇ ꯈꯔ ꯌꯥꯝ ꯆꯠꯄꯤꯈꯤꯕ ꯍꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯃꯣ ꯃꯌꯥꯝ ꯑꯩꯒꯤꯗꯃꯛꯇꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯣꯕ ꯑꯗꯨꯗꯤ ꯃꯨꯛꯕꯥꯡꯒꯁꯦ ꯐꯖꯅ ꯃꯨꯛꯕꯥꯡꯒ ꯇꯧꯊꯔꯛꯇꯣꯏꯅꯤ ꯌꯦꯟꯒ ꯆꯥꯔꯒꯀꯣ ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯔꯒ ꯃꯨꯛꯕꯥꯡꯒ ꯐꯖꯅ ꯇꯧꯊꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯆꯥꯍꯧꯔꯒꯦ ꯑꯩꯁꯦ ꯆꯥꯕꯗ ꯈꯔ ꯇꯞꯄꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯍꯥꯟꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯀꯥꯏꯅꯔꯁꯤ ꯑꯗꯨꯒ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ